ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕ, ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯕ ꯂꯝꯉꯥꯟꯕ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯆꯔꯥꯡꯅꯔꯒ ꯂꯩꯔꯦ꯫ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯗꯨ ꯇꯔꯪ ꯑꯃꯗꯅꯤ ꯂꯝꯉꯥꯟꯕꯅ ꯌꯥꯎꯔꯤꯕꯗꯨ꯫ ꯇꯅꯨꯅ ꯉꯔꯥꯡꯒ ꯉꯁꯤꯒ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯂꯝꯉꯥꯟꯕ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯝꯃꯤ ꯃꯁꯥ ꯃꯇꯣꯝꯇ꯫ ꯃꯥꯂꯦꯝꯗꯨ ꯂꯝꯉꯥꯟꯕꯗ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯑꯣꯟꯊꯣꯔꯛꯄꯗꯅꯤ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯂꯝꯉꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ "ꯂꯝꯉꯥꯟꯕ" ꯃꯥꯂꯦꯝꯅ ꯀꯧꯔꯛꯂꯕꯗ ꯂꯝꯉꯥꯟꯕ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯅ "ꯀꯩꯗꯧꯔꯒꯦ ꯂꯝꯉꯥꯟꯕ? ꯅꯁꯥꯗꯣ ꯆꯔꯥꯡꯅꯕꯗꯧꯅꯁꯨ ꯇꯧꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯂꯝꯉꯥꯟꯕ ꯃꯁꯥꯗꯣ ꯀꯩꯝ ꯇꯧꯗꯕ ꯁꯥꯔꯒ ꯈꯨꯝꯃꯛꯑꯝꯃꯤ꯫ "ꯀꯩꯝ ꯇꯧꯗꯦꯗ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ." ꯂꯝꯉꯥꯟꯕꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯥꯂꯦꯝꯅ, ꯑꯗꯨꯕꯨ ꯀꯣꯟꯅ ꯐꯖꯅ ꯍꯪꯉꯒꯦ ꯈꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯉꯥꯟꯕꯒꯤ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯇꯧꯗꯨꯗ ꯉꯥꯟꯕꯅ ꯍꯪꯉꯛꯑꯝꯃꯤ꯫ "ꯂꯝꯉꯥꯟꯕ, ꯅꯪꯕꯨ ꯉꯁꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯅꯃꯥꯏ ꯀꯥꯇꯨ ꯏꯃꯪꯃꯛꯏ." ꯃꯥꯂꯦꯝꯅ "ꯑꯗꯨꯅꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯃꯤꯅꯤ, ꯑꯩꯅꯁꯨ ꯍꯪꯉꯕꯅꯤ, ꯑꯗꯨ ꯀꯩꯝ ꯇꯧꯗꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ." "ꯂꯝꯉꯥꯟꯕ, ꯅꯪ ꯑꯩꯈꯣꯏꯗꯗꯤ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ. ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯀꯩꯅ ꯐꯒꯗꯒꯦꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦ." ꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯁꯦꯡꯕꯅꯤ ꯚꯥꯏ, ꯅꯁꯥ ꯅꯇꯣꯝꯇ ꯈꯟꯖꯤꯜꯂꯒ ꯍꯦꯟꯅ ꯋꯥꯅꯕꯅꯤ. ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯔꯛꯎ." ꯆꯥꯟꯅꯖꯔꯕ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯝꯉꯥꯟꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯂꯣꯠꯂꯒ ꯊꯝꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯇꯅꯨꯒꯤ ꯃꯑꯣꯡꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯏꯁꯥꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯏ. ꯑꯃꯨꯛꯁꯨ ꯆꯤꯡꯅꯕ ꯉꯝꯗꯦ. ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯏꯁꯥꯁꯦ ꯆꯔꯥꯡꯅꯔꯒ ꯂꯩꯔꯦ. ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ." ꯃꯥꯂꯦꯝꯅ "ꯉꯔꯥꯡ ꯅꯕꯥꯅꯤ ꯀꯩ ꯑꯍꯦꯟꯕ ꯍꯥꯏꯅꯒꯦ? ꯇꯅꯨꯅ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯍꯥꯏꯔꯨꯕ꯭ꯔꯣ? ꯋꯥꯗꯣ ꯃꯌꯥꯝꯇ ꯁꯦꯡꯉꯨ." "ꯑꯩ ꯀꯩꯝ ꯑꯍꯦꯟꯕ ꯍꯥꯏꯈꯤꯕ ꯂꯩꯇꯦ. ꯃꯥꯅ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦꯗ. ꯉꯔꯥꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯇꯅꯨꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯎꯔꯦ ꯍꯥꯏꯔꯛꯄꯅꯤ. ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯇꯟꯖꯥ ꯄꯤꯗꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯣꯟꯗꯣ ꯃꯥꯅ ꯀꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯕꯨ ꯎꯔꯁꯨ ꯎꯗꯕ ꯁꯥꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯩ. ꯁꯤꯗ ꯆꯤꯡꯅꯕ ꯐꯥꯎꯔꯣꯏꯗꯣꯏꯁꯤ ꯀꯅꯥꯅꯅꯣ? ꯅꯣꯏꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯕꯥꯅꯤ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ. ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯗꯤ ꯀꯔꯤꯅꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ." ꯉꯥꯟꯕꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯚꯥꯏ, ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯁꯤꯅ ꯐꯅꯤ ꯈꯜꯂꯤ. ꯁꯤꯗ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ. ꯅꯪꯁꯨ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤ. ꯑꯗꯨꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ." ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯂꯝꯉꯥꯟꯕꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯅ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯂꯥꯛꯑꯝꯃꯤ꯫ ꯇꯅꯨꯒ ꯄ꯭ꯔꯤꯇꯤꯒꯁꯨ ꯀꯥꯟꯇꯤꯟ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯂꯝꯉꯥꯟꯕ ꯍꯣꯏꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯇꯅꯨꯗꯤ ꯂꯝꯉꯥꯟꯕ ꯎꯕꯗ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯑꯒ ꯁꯨꯒꯠꯂꯤ, ꯑꯗꯨꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯌꯦꯡꯅꯤꯡꯗꯕꯅ ꯑꯣꯔꯦ ꯑꯩꯗꯤ. ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦ." ꯇꯅꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯤꯇꯤꯁꯨ ꯏꯉꯛ-ꯉꯛꯅ ꯇꯅꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯇꯅꯨ, ꯗꯥ ꯂꯝꯉꯥꯟꯕꯁꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ. ꯅꯪꯅ ꯗꯥ ꯂꯝꯉꯥꯟꯕ ꯎꯔꯒ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ?" "ꯑꯁ, ꯎꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ. ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯦ ꯍꯥꯏꯔꯤꯀꯥꯟꯁꯤꯗ." ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯝꯉꯥꯟꯕꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯅꯨ." ꯇꯅꯨꯗꯨ ꯂꯝꯉꯥꯟꯕꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯇꯅꯨꯒꯤ ꯃꯑꯣꯡꯗꯨ ꯂꯝꯉꯥꯟꯕꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯔꯦ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯇꯅꯨ, ꯏꯕꯥꯅꯤꯈꯛ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ." "ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯗꯨꯕꯣ?" "ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯁꯥꯟꯅꯁꯤ." "ꯑꯁ, ꯑꯩ ꯇꯜꯂꯦ ꯆꯠꯄ. ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ, ꯁꯤꯗ ꯁꯨꯝ ꯍꯥꯏꯌꯨ." ꯄ꯭ꯔꯤꯇꯤꯅ ꯇꯅꯨꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯅꯪ? ꯗꯥ ꯂꯝꯉꯥꯟꯕꯅ ꯑꯁꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨ ꯑꯗꯥ ꯁꯨꯝ ꯇꯧꯔꯤꯗꯨꯕꯣ? ꯀꯣꯛ ꯆꯠꯂꯒ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ?" "ꯄ꯭ꯔꯤꯇꯤꯌꯥ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯪꯅ ꯈꯪꯗꯕ ꯃꯔꯝ ꯌꯥꯝ ꯂꯩ. ꯈꯪꯗꯤ ꯈꯪꯗꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ." ꯃꯥꯂꯦꯝꯅ "ꯚꯥꯏ, ꯆꯠꯇ꯭ꯔꯁꯨ ꯁꯤꯗ ꯁꯨꯝ ꯍꯥꯏꯔꯣ. ꯉꯥꯟꯕ ꯏꯕꯥꯅꯤ ꯁ꯭ꯋꯥꯏ ꯉꯥꯏꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯒ ꯉꯥꯟꯕꯒꯁꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩ꯫ ꯄ꯭ꯔꯤꯇꯤꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯇꯅꯨ, ꯐꯖꯅ ꯁꯥꯟꯅꯔꯣ. ꯑꯩ ꯑꯁ꯭ꯋꯥꯏ ꯂꯦꯞꯒꯦꯀꯣ."
ꯄ꯭ꯔꯤꯇꯤꯁꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯊꯣꯛꯑꯒ ꯂꯩ꯫ ꯇꯅꯨ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯗꯨꯗ ꯁꯠ-ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯑꯩ ꯅꯪꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯇꯜꯂꯦ꯫ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ꯫ ꯇꯅꯨ, ꯉꯁꯤ ꯏꯐꯝꯗ ꯅꯪꯅ ꯎꯠꯂꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯒꯦ? ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯤ꯫ ꯂꯝꯉꯥꯟꯕꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯪꯉꯝꯃꯅꯤꯅ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯏꯁꯥꯅ ꯀꯔꯤꯅꯣ ꯈꯪꯗꯣꯏꯁꯤꯕꯣ? ꯇꯅꯨ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯒ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯂꯝꯉꯥꯟꯕꯅ ꯈꯪꯗ꯭ꯔꯗꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯤꯡꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯜꯂꯛꯀꯅꯨ ꯏꯐꯝꯗ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯂꯝꯉꯥꯟꯕꯒ ꯀꯥꯏꯅꯕ ꯄꯥꯝꯃꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯝꯉꯥꯟꯕꯒ ꯑꯩꯒ ꯃꯔꯤꯁꯦ ꯂꯣꯏꯅꯔꯕꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯌꯦꯜꯂꯛꯀꯅꯨ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯇꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯒꯤ ꯊꯃꯣꯏꯗ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯃꯁꯤꯡ ꯈꯪꯗ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯝꯉꯥꯟꯕ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤꯅꯦ ꯈꯟꯕ꯭ꯔꯥ? ꯅꯆꯤꯟꯃꯛꯅ ꯇꯔꯥꯏ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯉꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯂꯝꯉꯥꯟꯕ ꯃꯁꯥꯗꯣ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ, ꯅꯪꯅꯗꯤ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ? ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯁ, ꯑꯩ ꯂꯝꯉꯥꯟꯕꯒꯤ ꯆꯣꯏꯔꯣꯟꯗꯣ ꯇꯥꯅꯤꯡꯗꯦꯅꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯑꯩ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯂꯝꯉꯥꯟꯕꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯕꯤꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯅꯨꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ, ꯈꯥꯝꯖꯕꯁꯨ ꯉꯝꯗ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯅꯨꯅ ꯆꯠꯈꯤꯕ ꯎꯕꯗ ꯃꯥꯂꯦꯝꯒ ꯉꯥꯟꯕꯒꯁꯨ ꯂꯝꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯅꯤꯅ ꯆꯪꯂꯛꯄꯗ ꯂꯝꯉꯥꯟꯕꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯥꯂꯦꯝ ꯄꯥꯈꯠꯅ ꯍꯪꯉꯤ꯫ ꯂꯝꯉꯥꯟꯕ, ꯀꯩꯗꯧꯔꯒꯦ? ꯇꯅꯨꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕꯗꯣ꯫ ꯂꯝꯉꯥꯟꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯜꯂꯒ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯇꯞꯅ ꯆꯤꯟꯊꯔꯛꯂꯦ꯫ ꯚꯥꯏ, ꯇꯅꯨꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯒꯦ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯚꯥꯏ, ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯋꯥꯏ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯥꯂꯦꯝꯅ, ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ꯫ ꯉꯥꯟꯕꯅ, ꯇꯅꯨꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯅ ꯀꯥꯏꯅꯔꯁꯤꯁꯨ ꯍꯥꯏꯔꯛꯄ꯫ ꯑꯁꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯚꯥꯏ, ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ, ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ꯫ ꯄꯨꯡꯁꯤ ꯌꯥꯗ꯭ꯔꯦ, ꯑꯣꯖꯥ ꯆꯪꯉꯝꯕ ꯇꯥꯔꯤ꯫ ꯑꯩ ꯍꯣꯔꯦꯟ ꯁꯨꯇꯤꯗ ꯎꯅꯔꯒ ꯍꯪꯉꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞ ꯑꯅꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯅ, ꯍꯌꯦꯡꯗꯤ ꯗꯣꯛꯇꯔꯅ ꯗꯤꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯔꯩꯅ, ꯑꯁꯦꯡꯕ꯭ꯔꯣ ꯄꯥꯕꯣ? ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯅꯣꯏꯗꯕꯣ? ꯐꯔꯦꯗ, ꯋꯥꯏ ꯑꯃꯗꯤ ꯁꯪꯉꯅꯤ꯫ ꯁꯤꯗ ꯂꯩꯕꯁꯦ ꯕꯤꯕ꯭ꯂꯥ ꯑꯃ ꯆꯨꯏꯌꯦꯕ꯫ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯤꯡꯉꯕꯅꯦ ꯑꯩꯗꯤ꯫ ꯆꯥꯎꯕꯅ ꯖꯦꯅꯤꯇꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯆꯥꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝ ꯐꯒꯠꯂꯦꯗ꯫ ꯁꯤꯗꯩꯗꯤꯅꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯃꯃꯥꯗꯣ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯤꯒꯦ? ꯑꯩ ꯏꯃꯥ ꯌꯥꯝꯅ ꯎꯅꯤꯡꯉꯦ꯫ ꯖꯦꯅꯤꯇꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯥ ꯃꯆꯥ ꯌꯦꯡꯅꯔꯛꯏ꯫ ꯖꯦꯅꯤꯇꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯪꯉꯛꯏ꯫ ꯃꯃꯥꯗꯣ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯥꯏꯒꯦ ꯄꯥꯕꯣ? ꯆꯥꯎꯕꯅ ꯆꯤꯡꯅꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯗꯣ ꯀꯩꯝ ꯇꯧꯗꯦꯗ꯫ ꯃꯁꯥꯗꯣ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯅꯥꯕꯁꯤꯡꯗꯣ ꯑꯣꯏꯁꯤꯟꯕ ꯈꯔ ꯋꯥꯠꯄꯅꯤ꯫ ꯗꯣꯛꯇꯔꯅ ꯌꯥꯔꯗꯤꯅꯦ ꯏꯆꯥ ꯗꯤꯆꯥꯔꯖ ꯇꯧꯕꯗ ꯏꯆꯦ ꯄꯨꯔꯗꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯌꯥꯔꯗꯤ ꯑꯗꯨꯝ ꯄꯨꯔꯁꯤꯀꯣ ꯄꯥꯕꯣ? ꯍꯣꯏꯅꯦ ꯄꯨꯔꯁꯤ꯫ ꯑꯩ ꯗꯣꯛꯇꯔ ꯑꯝꯇ ꯎꯅꯔꯨꯒꯦ, ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯁꯨ꯫
Koirengna minister unaraga manungda paisana tauraga mapabu jaildagi lagthokammi. Selbu pairaga sangabu leiraba ngamdaba leite. Selbu pairadi tauningbada taubada athingba leitaba leibakni. Kanana kariso hairuba ngamloi. Hairuba ngangluba miduna ta aranba taraga taukani. Asumna sum taurabada nongma nongmagi ima leibak asi marai saitharakba tabani. Achaw asangsinga makutta power pairi matagum tauningbada tauriba fattaba thabaktana hena thauna hapli. Micham aikoinadi kari itik ipa laidana hairuba ngangluba ngamgani. Fatti khanglabasu urasu tarasu yengaga taraga leiba tabani. Koirenga Brojenga do police station manungdagi pulap thongminarai. Brojena sinidana icha leibagi nungai bhaise. Koirengna nacha leiringaida pabungbu kanamtana sokaloi. Sidaidi aina chawbagi mafamda aina mukaidokida yongo. Ichagidamagta nangi pabung leiri kem khanganu. Ipa ichana nairaga loiredana. Machana fattaba thabak tawbada fatte tawganu haibagi mahutta hena fattaba insinbasibu karamba mapano. Asiguma mapagi machanabu kayam afabu oini haigi aduma fattaba tabani. Mapa machadu gari thauraga mayum tamna chatkre. College matam loireduna mahi thongnarai. Classroom dagi tanuga pritiga sa tholaklami. Aniduna tholakpa ubada malemna kaurai. Tanu kaurakpadda chatlamba nupi anida chap leplaga kauraibadamda yengthorai. Malem oirambadda Tanu sugatlaga mai leithokre. Malem Tanugi manak yobaga sauna hairai. Tanu nang khalise kaino kaisu khangjadaba marupki mafamda tawribasi nang kharen male kitang wakhal khalo. Tawriba mawngduda Priti aniduda ingangakna yengaga lei. Tanu adumak thausadana hairai. Aibu kari wakhalam khan ko haibano. Aina nuside pamje kainarase haibasi kayam kairage. Tanugi mawngduda malem hena sauningmana yadri. Adubu college ni khanna tapthana duma hairai. Kaibadi yam sathina kaikre. Haujila manba kari phibamda leiri nang khambra. Nungsibase nang nawrakhima natra. Nungsibasu nang nahbiba. Aduga awaba maichangna kaisu khangjadaba aigi marupta pibiba. Adumaina pukchil olakadaba oiradi kaigi nungsi harino kaigi kai haubirino. Aina nungsi hayanabu adum nungsinaraga leini haibadi leitedana. Mado aina nungsidra haiba. Hey, nangumi pukchil leptabiga thungnau tamnamdabase aigi marupki maraibak phabani. Ngallingaida nangi pukchil khangawbase aikhoigi laibak phabani. Napunsida lamnganba muk phaba nupadi thengnabri yengunam. Malemda Tanugi manakta khara nakna changsilaklaga usittana nuaga hairai. Nupi nena aduhakna sinapal kagano. Nupi nangnane ai mangai na chalido adugi phabadi kem oiroi. Nangi sumatam lakhini matamduda khagakani nang. Is laira chudanaba nupasina aingondagi kari hendana. Mapunsise asumna sumloiredabani. Mangonda leidu sarukne yum pandrasu tokjarage hairiba. Tanugi wahaiduda malem khon kalapna. Tanu leitonda saru pandi matagum ngangni makai ngangnibano. Nang nupini wa ngangwada khalaga ngangu. Ngangki bwase amohanjang yadabani. Haina balaibani watona wanglaga kwakna famdi haibado nang kaudaba phai. Asi hairam laga malemdu sauna chatkri. Tanuna kari thuena tawsa sarino. Priti sauna Tanuda yengaga hairai. Tanua nang tawise kaino. Aina kai tawrage. Nang nasana khangdrabo migi thamoi thugairaga nangi kari nungaibano. Nungsiba ngamoido oirdi nang kai tawbai ka haurino. As nang masu taning de chaslao. Miriam kharaga onsinaraga wari sarubrabune matamga ayawkhre chase. Nangi ngahaki nungaibana ne punsigi nungaini khaliba nangi wakhaldo ai tasing anga ko phawai Tanu. Nakhota taraba mani amabu kashu leiti khana nathok hankiba. Nangmu pangwasibu leiram khidro. Nang matam amada namitagi na pitana ningamdaba soidana phawrakhini ko matamduda nungsibagi magun khangakani nang. Asi hairam laga Priti sauna chatpa hawi. Nang sumoy dong ngawbuda yawrabo. Ngai khomni chanmina seba. Namidangi matamni. Lamnganba wakhal mayamduna mangaga magi larik pafam table da phammaga lei.
ꯃꯊꯟꯇꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩꯒꯤ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯀꯌꯥ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗ ꯁꯝꯖꯤꯟꯕ ꯌꯥꯗ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯅꯪꯅ ꯈꯪꯍꯟꯕꯤꯕꯅꯤ, ꯑꯋꯥꯕꯒꯤ ꯁꯔꯨꯛꯁꯨ ꯅꯪꯅ ꯄꯤꯕꯤꯕ, ꯃꯁꯤꯔ ꯅꯨꯄꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ? ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯀꯧꯔꯛꯂꯝꯃꯤ, ꯕꯨꯡꯉꯣ꯫ ꯂꯝꯉꯥꯟꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯈꯤꯕꯅ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯕꯨꯡꯉꯣ꯫ ꯍꯟꯗꯛꯁꯨ ꯈꯨꯝꯃꯛꯇ꯭ꯔꯕꯗꯨꯗ ꯃꯆꯥꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯂꯝꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯔꯒ, ꯕꯨꯡꯉꯣ, ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ? ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯄꯗꯨꯗ ꯂꯝꯉꯥꯟꯕ ꯃꯁꯥꯗ ꯏꯈꯪ ꯈꯪꯅ ꯌꯦꯡꯉꯛꯏ꯫ ꯃꯃꯥ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯛꯏ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯂꯣꯏꯔꯁꯤ ꯆꯥꯔꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯀꯧꯕ ꯇꯥꯗꯈꯩ ꯃꯪꯉꯒ ꯂꯩꯔꯤꯁꯤꯕꯣ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯆꯥꯕꯣ? ꯀꯩꯝ ꯇꯧꯗꯦ ꯏꯃꯥ, ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯝꯕꯨ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯝꯉꯥꯟꯕ ꯃꯥꯗꯤ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯕꯁꯤꯗ ꯃꯥꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯅꯤꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯥꯔꯁꯤ, ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯏꯃꯥ꯫ ꯍꯣꯏ ꯂꯥꯛꯑꯣꯀꯣ, ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯝꯉꯥꯟꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜꯗꯨꯗ ꯆꯪꯂꯛꯂꯒ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯇꯅꯨꯗ ꯐꯣꯟ ꯇꯧꯏ꯫ ꯇꯅꯨꯒꯤ ꯐꯣꯟ ꯋꯦꯇꯤꯡ ꯂꯩ꯫ ꯐꯣꯟ ꯇꯧꯔꯛꯂꯦ ꯈꯪꯉꯁꯨ ꯇꯅꯨꯅ ꯄꯥꯏꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯐꯣꯟ ꯍꯟꯖꯤꯟꯅ ꯇꯧꯏ, ꯑꯗꯨꯃꯛ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯇꯅꯨꯅ, ꯃꯤꯅ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇ꯭ꯔꯤ ꯈꯪꯉꯗꯤ ꯇꯧꯔꯛꯇꯕ ꯀꯩꯗꯧꯕꯅꯣꯕ? ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯄꯁꯤꯕꯣ? ꯀꯣꯏꯔꯦꯡꯅ, ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯕꯣ? ꯀꯅꯥ ꯑꯣꯏꯅꯤ? ꯂꯥꯏꯔ ꯆꯨꯗꯅꯕ ꯅꯨꯄꯥꯗꯨꯅꯤꯗꯅ꯫ ꯃꯊꯪ ꯇꯧꯔꯛꯄꯗ ꯄꯥꯏꯈꯠꯂꯣ, ꯑꯗꯨꯒ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯑꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯂꯝꯉꯥꯟꯕ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯇꯅꯨꯅ, ꯗꯥ ꯀꯣꯏꯔꯦꯡ, ꯄꯛꯇꯕꯁꯦ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯤ, ꯑꯩ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯦꯀꯣ, ꯄꯥꯏꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯅꯨꯅ ꯀꯟꯐꯔꯦꯟꯁ ꯄꯤ꯫ ꯂꯝꯉꯥꯟꯕꯅ, ꯇꯅꯨ, ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯪ ꯑꯩ ꯀꯥꯏꯅꯕ ꯄꯥꯝꯂꯤꯕ? ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯑꯩ ꯃꯆꯥꯛꯁꯦ ꯈꯥꯡꯕ ꯉꯝꯗꯤꯌꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ, ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯨꯒ ꯅꯨꯡꯁꯤꯅꯕꯅꯤ, ꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯗꯨꯗꯤ ꯐꯥꯒꯤꯅꯦꯅ ꯈꯟꯕ꯭ꯔꯥ? ꯃꯤꯅꯨꯡꯁꯤ ꯍꯩꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯗꯥ ꯂꯝꯉꯥꯟꯕ, ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ꯫ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯗꯤ ꯌꯦꯠꯄꯤꯔꯛꯑꯅꯨ, ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯕ꯭ꯂꯣꯛ ꯄꯤꯔꯛꯀꯅꯤ, ꯅꯁꯥꯅ ꯈꯪꯉꯣ꯫ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ, ꯂꯝꯉꯥꯟꯕ, ꯇꯅꯨ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯌꯦꯜꯂꯛꯀꯅꯨ, ꯀꯩꯒꯨꯝꯕ ꯌꯦꯜꯂꯛꯂꯗꯤ ꯅꯪ ꯐꯕ ꯑꯣꯏꯔꯣꯏ꯫ ꯇꯅꯨ, ꯐꯣꯟ ꯊꯝꯃꯣ ꯌꯥꯔꯦ꯫ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯅꯨꯅ ꯂꯝꯉꯥꯟꯕꯒꯤ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯔꯦ ꯂꯝꯉꯥꯟꯕꯒꯤ ꯃꯐꯝꯗꯗꯤ꯫ ꯂꯝꯉꯥꯟꯕ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯑꯍꯤꯡꯗꯨꯃ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯗꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫